पाउसेद यमपुम ओइबा मरु इबा पाउ खरा अपडेट तौजरे आरके इमु अमदी यामथोंग हौके कुइ मथक्ता स्पीकर न अथुबद लीगल की ओइबा एक्शन लौखटपियो हौकिबा तांग निपन द कांग्रेस की एमएलए वरंबा आरके इमु अमदी यामथोंग हौकिबनिना बीजेपी दे संग की भाइबसी देगी कॉन्स्टिट्यूशन की तरासुब शेड्यूल की मखादा अगाइबा लेबने स्पीकर न अथुब मतंद मखोय अनि की मथक्ता लीगल को इबा एक्शन सिंग लौबियु एन एमपीसीसी के वांगंग ओइरिबा देववर्त शर्मा ngasi पामिसिना फोंदोखरे ngasi BT road leba MPCC ki risang kaising conference hall la pangthokpa pawgi mifam amada magna wafam asi phongdokhibane magna makata na hai Bharatiya Janata Party ki Congress mukta Bharat aina lauriba ase Bharat ki miyam na de BJP mukta Bharat wena tawbu wena haurakle aina ngase Congress ki wangaloi Devwarta Sarman aike handak state khara da pangthokiba by election da Congress na chawna mai palak paiba ase BJP asi miyam na pamre aibdu tak charabani aina su phongdokhe Go to village ani suputangka ki thoram amada chief minister na party amadagi amada songthok songsen ki matam loire ai ke wo famadu ikai ningai ne songthok songsen ki porum ya libadi BJP ni ai maral serakle atop pau amadana singkham ningthau laisang thugairam bamioi sing laigang na serak bibiu ukal sahi ke lisang sitna irat thawni tawdun le laba singkham ningthau ipagi laisang ki thong thugai duna lainung de le laiki sakfal jawna polam charum ke amanga ta thokan tuna mangthok lamba thong atuba akan bamung de janing to bafang tok pagaloina mala lebasing thidok tuna charak pebiu aina umang lai kanba apun balup ukal gi general secretary M jila number press ta thorak ba cherola mana manipur lenga ki puning sing chelagle cherola snai ultrasanglen sana konung gi custom secretary thoksom ibungo hal losing ba ultra gi thamlai basing amasung ukal ge losing ba yaw ba kangbu amana ngasi singkham ningthau ipagi khubamda chatuna kumni yengsin khre Singkham jingda leiriba Singkham ningthau ipagi laisang da chatharam leiba thong asi miyoiba amra satkada bali chat ki wang madane Singkham jingda leiriba ibudau asibi ira thoni tawtun laliba asi Singkham da kundariba miyoi khara natragana umanglai da thajare bimoi khara nungai naba ira thoni tawbanate male masida riba maru oina lamdam asigi leiriba miyoiba khunai gi jai fana ira thoni tawbane Cherolas na hai asigumba miyoi pegi khunai gi jai fana ira thoni tawriba laisang asida atamna amang ata thogan dun thokairam bagi thawrang asi miyoi ba khunai da singna ba thawung amani asigumba pang da bagi thawung asi matungda amuk hana tawbigun aina ukalge Cherolas na makata na phangdorakle Chief Minister ga unaduna wari sana khre Manipur Women Commission ki chairperson wena thawpuribi Dr. Mainam Binota ga ngasi Manipur ge Chief Minister N Birenga Chief Minister Secretariat ta unadura wari sana khre wari sana batu da Manipur gi nupi sing ba tongan ba issue sing maram da mabutana khana nai nakhe loina dalam da masigi nupi da ahin ba sakti pi na ba madi nupi sing bo sakhut bagi thak ta pukhana ba loina na tongan ba nupi gi welfare thabuk sing pai khana ba maram da khana nai nakhe aire makhatarak ba atop pau amadana Manipur lengang na Anganwadi dagi kesi phau pada lairi ba mairoi angang sing ba lairi tak pi na ba training loira ba oja amata thamba ngamdre India laga ki aroba National Education Policy 2020 ki matungina leibak asi mairoi bu mapung paba amamam semgana da bagina makta pigliba sahi ohum suraba angang sing dagi ahuna ningthina mai tambina bagi thabak asi paikhat kadabani aire sahi ohum mapung paraba habidi primary amadi kesi phau pada laik tamba hau gadoriba angang sing bulai takpi kadaba training loiraba oza amata ngasi Manipur laita badagi pigliba mairoi sing asi ningthina laik takpi tambiba phangloi dore Pausiasen fangba paugi matung inadi New Education Policy 2020 ki matung ina matak tu pangreba primary amadi kesi ki thakta leiriba sahi om suraba angang singa silai takpi tambi gadaba oza singa se class 12 pass tawraba matung ta diploma in early childhood care education ki training asima pung phana taw gadabani training asi tawdaba oza amatana matak ta pangreba angang singa silai takpi ba yaroi aire Pawasina makatari badi Manipur dadi diploma in early childhood care education ki training tawna ba institute amada Manipur lenga ki oina amadi private ki oina leidre maduna gang sing bolai takpi na bo oza loba ngamdre ba asi lenga ki asoiba amu oiramle adugo oza sing training tawna ba mari leina ba institute ngasi bobo Manipur lenga na lingkatana leiramle maduna pikliba sahi suraba angang sing asi makhong dagi hona sem saduna education ki mangal piba ngamdabagi tora tuba mangna bagi asoba amu oire Yamna ngakli primary amati kezi ki thakta leiriba mairoi angang singi syllabus curriculum sing su Manipur lenga ki mari lena ba education department assembly dan leiriba asine amukaya ngakli badi syllabus curriculum asi semna du balengak na an bada syllabus committee am sem kadabane masigi matung da angang sing da tam kadaba leirik phong duna taman kadabane
Sinmi nongmai na kaptuna hat ke babu janing daba phangdoktuna mifam pangthokre. Wangoi police station ki manung channa laifrakpam awang laikai ki Imphal West mathakta nauna RCC bridge habagi sinmi oriba miyoy mangrang bidang masak khangdaba miyoy khana nongmai na kaptuna halambagi thong adubo laifrakpam laikai ki miyam na akan bamung da janing daba phangdokre miada duga mari lena livren club laifrakpam ki sanglenda maike adom da lairiba club amati mera paibe sing da saruk yadu ngasi pawgi mifam amma pangthokre Pamising ko unaba atu da club asigi hanagi Preston Koisnam aruna phangdokibada lambi thong da tai chada bana maram org awaba ke mayuk na ripa miyamgi awaba ko kanana bahandak tanuna sari ba thong asi athubu matam da loisina da kanna hona ringai chirakta thong saba yauri ba sinmi amu bana hoida kaptana halamba asi yaning de maramaduna mihat asigi matang da manipur lega ki mari lena ba authority ni mihat pasing adu athubu matam da phabiyo loinara sari ba thong asi jama khatana akiba amata yawdana thong saba ngamna ba ngak sen bagi Security matik chana tambio nongmai kapsilapa music aduna su athubu matamda kari maram gi damak senmi asiba nongmai na kaplambano haibado nubit ahumni ki manung ta sengdokpio haike Tamil Nadu da akan banong chugani aina warning tawkre Indian Meteorological Department na Tamil Nadu da mathangi nabin ini da akan banong chugani aina warning tawkhiba loinana state sarkar na district mapan sodi laukthokna akan ba section tawrang laukatkre amarom da state sarkar ki machinery sing high alert oina da bakhangan ki bakar loinana NDRF amadi SDRF team sing deploy tawduna akan ba section tawrang laukatkre aire Nagalamarom da nauna positive case lising taraga mathoi samri homfu ka taruk thengnare miyoi chamri homfu sikre Laibak asida COVID-19 positive case noma ke hantarak pag loinan siba masingsu hantarakle hauki bapung kunmari da positive case lising taraga mathoi chamri homfu ka taruk thengnare Pungpung masida laisat asina miyoi chamri homfu laikidre hauju phobu da laibak asida laisat asina sekiba masing lakmari lising homfu ka mathoi yaure nabagi masing na crore lakh nifuga hum toiromni nabadagi phabuna crore lakh kuntra ka taret re hauji active case lakh amalising kuntra ka mapal lairi ani union health ministry na pangdokre amarom da leibaka sigi na hauji phabuda covid vaccine kap thokiba crore samaga supna mapal lakh humfuga hum toi yaure ngarang khakta da lakh jangkhai ga ni toi lising humfuga mapan kapki hauji phabuda leibaka sigi na recovery rate 98.28 jaure aire Atop pau amadana petrol amasang diesel ki mamal anthan ki ba miyam da utchai bani CPI BJP ki Narendra Modi na Prime Minister ora padagi petrol amasang diesel thau ki mamal toine hengkat handuna micham yam amasuk middle class da lai pasing lak nabi yaba makai lak naraga state khagi assembly bikal pangtho kadaba no menini walingai da petrol amasang diesel ki mamal anthala ga gerwa masuge party se ki mirip sing mai pakhan da anawa lalo ama haktorakli aina Manipur State Council CPI ki secretary Alsotin Kumar na President Thador Paserolas na Aire. Serolas na hay sahi asig akan bada pangthokiba Assam, West Bengal, Tamil Nadu, amasung Kerala State Assembly yaw na Union Territory. Padisari Assembly election pangthokada pa namit kanigi mamangda. Petrol amasung diesel ki mamal hantalaga mikal fal autokiba namit ninigi. Matungda ki petrol amasung diesel ki mamal makata na November ahong pawpa hengaran ki. Opposition Party yaw na laibak maming lairaba economics ki hana COVID-19 ki akan basa pumbarakta petroleum production mabal toin hengan han badage embracing ki chang wangkhadan ki loina da tangai fadra polong kya ki mabal khangen hengalak badage misam yam jawna chu nom lagi hingna da hon riba masing jam laba imung sin da hen ba awa polom thongat kani aiba masang oiba wafung kya phongtok nakra baso corporate mafukra gi khan bada Narendra Modi lega asna tasinadre aire serolos na hai masida sunatra imung kuding da sinari ba sakthong gas ki mamalsu tangka kya thongna hengan ke Arabida content sing asigi maru iba pau khara asiba pau tamjariba Manipur local news YouTube channel amadi Facebook page asadagi yang biri ba punama pathaga jari channel asata tomta kanarabadi subscribe tawi diribasana subscribe tawi rongaloi nana like and share tawu sakhabi group nampo amaka na thagajari